Manipur trending news na tungan-tungan ba wala source hindi ko cerita. Mata-matang di oiba maru oiba ipaw sing patukon kang jay. Ngasi September 28 Sunday gi ahan ba headline da RIMS ta laiki dabi manjugi wathok manung da losina na ba yaitong famdonba karana khut tingjilabra. Dimapur amdagi pusilakpa pochagi mamal Imphal yarakpada atia pakna wangi basi maudagi Imphal fawgi marakta illegal taxing lawudagini. Moreda commando personnel ani hat pagi case da NIA na fakiva Thangmelen mate Guwahati High Court na bail pikre. Separate administration tanba yawa MLA ama disqualify tawina ba governor da lamai humfuga humdoi panba affidavit pisinkre. Ganja yauna drug kg chahum hena mai thadokre. Steering pai dabagi khongjang khandokre. Makut lengluba angang ani fare. Nongmay ko na ani fare. Dengi ano ba case ni fuga mga hegalakli. Yuji ahum fare. Pau sa nga pizari. RIMS ta leki tabi manjugi wathok manungda losina na ba yaitong famdonba karana khut tingjilabra. September 18 anga unana bagi damag tha sigi taraturukta RIMS hospital da admit tawla matung tha sigi kunda machanupi ama cesarean section da phanglaga delivery room dagi water produktuna machagi mabuk ilam laba matung numit adugi nungtilpung mangaga makai khara helpada postmortem harmless yaorakle haiduna amukhana operation tawra matungda ICU da thamakpada matangi numit tha sigi kunga mathogi ayuk anganba pung ohumga makhairom tarpada doctor na laitre haiduna paw pirkibi lilong chajing awang lekai dagi nongthombam ningol singsubam ongbi manju chahi kunthraga taruk mapuroiba CH Kirangi misigi matangga laipak wathok oirakle ba film asi laksinabagi damak masak naiba yaidong famdonba kharna khut thingjilaktuna honraklabra haibagi wafam hangnarakli thagdo asi thokibadagi pauksi asina makhatana oirakpa film sing yengsinduna lakra matung ngarang Imphal PS na thagdo asi matangga unnatural death ki case ama number 18 of 2025 under section 194 BNSS Act 2023 register tawna lokhibani singsubom ongbi manjuna tha sigi kun gamathogi ayu angan bada RIMS ki ICU da laikhidabasu police ki maike dagi su motora case lakholak khidabani phibam asidagi tha sigi kun gamanga da laikhidabi mapuroibana complainant oiduna police station masida chenaba ani panba complaint report ama file tawduna thagdo asida chenaba doctor amasung mahaki subordinate doctor ani yauna malatei miyosing gi mathakta logi oiba thabak sing lokhat piu haijakibani complaint adu tha sigi kunmanga da police station da chatuna submit tawdagi nahan makai su motora case lokhalak drabasu police na complaint report adu fangbadagi case ama lokhatnaba mathok taba formality punamak losilorabani adubu police ta complaint report kusinarabasu aduga police makai dagisu lokhapam thokpa thabak sing lokhatpa horabasu tasingnamak thawdo asigi matangda logi matung ina police pu case lakhot hangadra natragana lakhot haloidra haibagi matangda wafum ani thorpadagi numit September 15 2025 aduda police na official oina case ama register tawba ngamkide numit asidagi horoduna laikilabi manjugi thawdo asigi matangda laipak wathok oirakliba film asi manungda yasinanaba yaidong famdonba kharana khut thingjilaktuna honarakle haibagi mami taba hokhabani adum oinamak ngarang September 26 2025 nungtilpung ohumga makhairom phawbagi mamanga tha asigi kunmanga da police da submit taramba complaint report aduga mari lenana amukhanna police station da tatuna case lokhatnaba hajarubadagi ngarang nungthil case asina case ama lokhatkibani adubu CS manjuna tha asigi kunga mathogi ayuk angan bada laikidra matung mathangi numit tha asigi kungani thoi dagi mahaki haksang RIMS ki medical sang da thamakpa haujik numit tarukni sujilaklabani adubu matam chana complaint report file tawdabadagi nahan khaktamak tawraga case na ngarang lokhatlabasu ngasi phawgi mahaki haksang case asiga mari lenana postmortem examination tawkhidi maram asina mahak laikidabagi wathok asi makhatana mana manil nahandana manungda losinanaba leptana honarpagi mami tari ngasi numitang atheng phawdali laikidabigi haksang kari numita case asiga mari lenana postmortem examination tawgadagi haiba khangbangam hari amaromdana dimapurdagi pusilakpa pochagi mamal Imphal yarakpada atia pakna wangi basi maudagi Imphal fawgi marakta illegal taxing lawudagini May 2023 dagi Manipurda hawakliba tamthirba lal asigi khudong saba lawduna state asigi maru oiba lifeline ani Imphal Dimapur National Highway number 2 amasung Imphal Jiribam National Highway number 38 lambi ani sida mahusagumna passenger service tawba makhal kya gi gari sing chatok chasin tawbagi masing khanghan hanthakibaga loinana Manipur miyamgi ana layangi hidak langthak sing yauna tangai fadana changba polam sing hondok khonjin tawriba truck sing
gi masing hantharabasu hauzik fawda maru oina national highway number 2 da dimapur fawduna mapandagi puslakpa pochai gi mamal imphal yorpada atia pakna wangliba sigi maru oiba maram singi manungda amadi maudagina imphal fawgi marakta laiba tonga tonganba mafam tara taruk lomda lafum thoktaba taxing lawdagini hairi ida masigi matangda national highway number 2 da manipur myamgi makhal pungmaki pochai sing puthok posin tawriba mioi amana pawse sida hai ai hangna dimapurdagi porakpa langoi kalapada thadaba matamda truck load amada lupa lising kunsaga taruk lawi adubu karigumba imphal yorba matungda tampaki mafam amada thadaba matamda lupa lising yankaiga taruk lawi hai masigi maram singni haiduna mahakna hai Nagaland gi manung chaliba dimapur lansilakpadagina manipur gi mau gate phau gi marakta Nagaland lenga gi oina supnatagi kujumada checkpost amakak lei hairiba checkpost asida khakta Nagaland lenga gi maikaidagi taka taruk panba tarangthoi panba amasung tara taruk panba haidokuna yamlabada lupa chonga dagi lising ama fawba lawi hariba selfum asi Nagaland gi maikai lahurabasu mafum amakta adumak lahubani adubu mau gate lansilakpadagi na mantripuki fawgi manungdadi tongan ba mafum tara tarukta lupa chama chani chahum lupa lising amaga chonga lising taruk amasung nipan fawba lawba yawi ayamba senfam sing asina NSN IM na lawbani lupa lising taruk tagina lupa lising nipan fawgi senfam asi chaka taruk panba truck singna grocery gi item sing cement yona chingba puslakpada truck amomdagi lawbani lengoi porokpadana lupa lising ahumga chonga fawba lawi haiba sing asigi mathakta lahulup asina chaka taruk panba gari amomda gate pass amasung entry haiduna lupa chani amasung lupa chatruksu lawi hairi lahulup asina yamlaba senfam sing asi lawba khaktanatana senapatida mafam manga outpost forest amadi ti khulen nachingbada lupa chamadagina chani fawba lawi hairi lengoi lot amada senapati forest nasu lupa chani lawi aduga Kangwei district ki manung chanbadana saparmaina yauna mafum anida lupa chani lawi Imphal West district ki lansilatuna sekmai yokslak lagana kanglatongbi amasung sekmai forest na mathangsina lupa chama amasung chani lawaga sekmai gi toll tax na lupa chama lawi koirengei forest amasung mantripukri toll tax tasu lupa chama lawi maramasina atopa singdagi manipur miyamgi damakta tangai fadana puslakpa polam sing punamaki mamal khatamak hapatlaga miyamda phanghangadabasdu hairiba mafum kaya taxing asi piramdaba yadabana Imphal yorpa matamda pusaliyo posi sing asigi mamal wangkhalakpani hairiba senfam sing asi chaka taruk panba truck singini hairuduna mahakna makhatana hai chaka taruk panba truck singdana sel amukka hena lawi NSN IM na tungan ba polam sing oirabasu chaka taruk panba truck amadagi lupa lising nipanga chonga dagi lupa lising taramanga faw lawi aduga gate pass oina lupa chanipan si lawi maramsina maudagina mantripukri fawgi manungda laiba tungan mafam sing asida lawriba taxing asi karigumba lawbidabadi miyamda puslakliba posi sing mamal adumak yamna hengatna hangalon loidabani hairi atopa pawgi likun amadana national highway number 2 paringda pochai sing puthok posin tawriba truck singdagi NSN IM na lawriba taxing asi road tax godown tax amasung good tax na singbani tungan ba khaidokuna tax singdagi lawi makoina lawbugi mathakta security gi check post kharadasu truck amomdagi lupa chani dagina chahum phawba driver singdagi lawi hairi maramasida chahi kayagi mamangdagi highway asida illegal oil moongda truck singdagi mafum kayada lawriba taxing asi lohan bidanaba manipur lenga ki maikai dagi akanba miyeng sanghaningbagi apamba pongdok naratri amaromdana khurkhulgi community hall crematorium amasung public toilet eviction tawba ngamkhidre pulisna ngalaga eviction tawba hawpada miyam thomjilatuna thingbadagi ngamkhidabani September 18 Imphal West district ki administration na thokpa notification amagi matung ina kurkhul moibung kunaugi community hall yauna crematorium amadi public toilet pu eviction tawnaba police na ngak selaka lakpada mafum adugi miyamna thong adugi mayokta ledokpadagi nakal anigi mayokta chawna mukna khre lenga ki thorang adugi mayokta miyamna lambi thatuna thingki adubu ahenba police personnel sing thomjilatuna namfuda kurkhul tulelgi torban nageta crematory haibasing tathokpa hawpada thomjilakiba miyamgi masing amuksu hengalatuna athingba pirakpadagi makhatana eviction tawba ngamkhidabani adum makpu ngasi numidang waram phawbada mahum aduda miyam amasung police nakpak tanuna leinaki eviction asigi mayokta changsilakiba miyamgi martagi khaidem radarani na hai kurkhul moibung khunau hairiba khul asi supnatagi yum yangkhai gani thoi romtamak taba apikpa khul amani mafum asida laiba community hall crematorium amadi public toilet asisu turel fullaga sabanate ekhoina khanglakpa matamda turel asidi adumak phunduna leramlabani sariba infrastructure sing asisu matamatanggi MLA singna sakiba ngaktani
पिकलबा खुल असिगी अमतंग ngairiba community hall crematorium amadi public toilet asi mafum chade amasung thugaidaba yade hairabadi atopum ama hana silaga thugaibiu matam aduda khulgi khunja singi maikei su ayat apan amata pijaroi eviction tawgadare haibagi pau phongbadagi mari lenaba district administration gi makok thongba official singda chepi duna tawbidanaba haijakhibadasu tabidana lakpani khul asigi kumja 1960 gi matamda turel oina chelambani community hall leramde haiduna eviction tawgani hairiba asi kari karamba aronba thabak tawgadoribano haibasi wahang ama oirakli haujik leiriba turel asi su ising phajana chendraba aduga nong chopo matamda khaktama ising khara khara leraga tokpa turelni turel asi kanagi damak eviction tawgani haiba oirabadi moibung khunaugi area asi khaktana tana turel asigi hawphamdagi mapung phana amadi achamira naidana turel khongung semdokpiu atopa mafum chaba amada miyamgi community hall crematorium amadi public toilet sanaba thorang tawro matungda eviction tawbiu haiki wafamsing asina lamjing oiraduna mafum asigi khunja singna thortuna atingba pirakpadagi district administration amasung yamlaba police personnel singna miyamgi wakal fatanaba honarpada ningai sangdanaba thorki rapid action force ki personnel singna water pump yauba sinaduna namfuda eviction tawnaba honor i hairaduna miyamga official singagi marakta muknaki adubu yamlaba miyamna namduna eviction chathaba khara haugatlaba matung lepki hairi amaromdana moreda commando personnel ani hatpagi case ta NIA na fakiwa thangmelen mate Guwahati High Court na bail pikre Manipur gi lal hau khraba matung January 13 2024 gi nungtil pung manga ga makhairom tarpada more kaithel ga irap lapna daba mafam amada kuki terrorist singna satharkiba attack ta commando gi W Sumorjit Maitei amasung Takhelambam Salesor laikhidaba thaudoki matangda NIA na lakholpa case ka mari lenena fakiba kuki inpi Manipur gi wangangloi Hingmenlen mate bu ngarang Guwahati High Court na bail pikre court asida mahakna bail PBU haijarpadagi court na while chathara matungda mahak lupa lakh anigi bail bonga loinana masiga manaba security amagada bail pikibani adum oinamak NIA na mahaki mathok takpada mahak masa phanghangadabani amasung case asigi evidencing manghanaba honaroidabani haiba direction pikhi panba yabadi sahi sigi June 19 dasu Guwahati da laiba NIA gi special court amana mahakku bail piru rabani adubu numit ini surpa June kunda NIA na thaudu asigi matangda lokotpa ani suba case ka mari lena amuk hana phajin kibani hairi makha takpada school haibasi lari khakta tampham nate mahero singna hiram khudingda tamhongnaba honagadabani DC Pooja Elangbam na asumna hongdorokli school haibasi lari khakta tampham nate lam chat sajat chana launcher amadi atai extra curriculum activities kya su tamphamni maram sina mahero singna hiram khudingda tamhongnaba honagadabani haina Bishnupur district ki deputy commissioner Pooja Elangbam na phongdokre wafam asi ngarang nithokhong public school gi annual prize distribution cum felicitation thoromda athoiba mithunglen oina saruk yaraduna mahakna phongdokibani mahakna makha tarduna hai mahero sina angang oiringaida masa masa ga chana gadaba sinpham haiba ngamloi khara chawlaga masa ga chana ba sinpham khangba ngamlakani madu khangnabgi damak school tamlingaida larikta natana atai hiram singdasu tamba yaba tamhausi school gi thoram खुदिमक सरुक यानबा महिरोसिंगना होनागदाबनी मदुना मी कीबा इकाई थिगनबा पांदुना पर्सनालिटी हेंगत हलनगदौरिबनी रेड क्रॉस सोसाइटी ना मियोइबगी मतिंग पांगबुगुम वॉलंटियरिज्म गी स्पीच चु तमसी स्कूल दा सोशल सर्विस तौदुना स्कूल गी अकोइबा लुना ना थंबा अमदी मियाम तिनबा महमसिंग लुना ना थमनबा होनाबदा महिरोसिंगिजु थौदांग लौबु याय हाइकी थौरमसिदा स्कूल असिगी महिरोसिंगा जगो इसै नाट की थौरम किया उत्पगलोनिना क्लास खुदिंगी रैंक होल्डर सिंगदा मेमेंटो सखंगसे achangba khudol amadi selgi mana piduna puning thogatki school asigi co-founder khorakpam mudrasakhi Bishnupur district ki sub register KH Robindro na mathangsinna thorom mapu amadi akhanaba mithunglen oina saruk yaki hari video si pawdamada soikiram kibawa basuma pigani channel si bunuk sibiduna share amadi subscribe to bibi damo haingai tan tharpa khondok sari amadi makha tanamyam gi seba tawba ngamba ojege